the sting of her tears? They will. And she will come for them. Who? La Llorona. ꯑꯍꯥꯟꯕꯃꯛꯇꯗ ꯋꯥꯔꯤ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯃꯤꯔꯥꯟꯗ ꯂꯣꯡꯖꯝ ꯏꯁꯥꯃꯛꯅ ꯏꯀꯣꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯗ ꯀꯔꯁ ꯑꯣꯐ ꯂꯥ ꯂꯣꯔꯥ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯨꯚꯤ ꯑꯁꯤ ꯀꯔꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯤ꯫ ꯃꯨꯚꯤ ꯑꯁꯤꯅ ꯍꯧꯕꯗ 1673ꯒꯤ ꯃꯇꯝ ꯑꯃ ꯎꯠꯂꯛꯏ꯫ ꯃꯦꯛꯁꯤꯀꯣꯒꯤ ꯂꯝ ꯑꯃꯗꯅꯤ꯫ ꯃꯃꯥ ꯃꯄꯥ ꯃꯆꯥ ꯑꯅꯤꯒ ꯂꯣꯏꯅꯅ ꯍꯔꯥꯎꯅ ꯂꯩꯕꯒꯤ ꯁꯛꯇꯝ ꯑꯃ ꯎꯠꯂꯤ꯫ ꯅꯣꯡꯃ ꯑꯉꯥꯡ ꯑꯃꯅ ꯃꯃꯥꯕꯨ ꯊꯤꯔꯛꯄꯗ ꯃꯥꯒꯤ ꯃꯃꯥ ꯑꯗꯨꯅ ꯃꯥꯒꯤ ꯃꯌꯥꯝꯕ ꯑꯗꯨꯕꯨ ꯏꯁꯤꯡ ꯃꯅꯨꯡꯗ ꯅꯝꯁꯤꯟꯗꯨꯅ ꯍꯥꯠꯄ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯗ ꯃꯃꯥ ꯑꯗꯨꯅ ꯎꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨꯁꯨ ꯇꯥꯟꯅꯗꯨꯅ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯤꯟ ꯑꯁꯤ ꯀ꯭ꯂꯣꯖ ꯇꯧꯏ꯫ ꯑꯗꯨꯗꯒꯤ 1973ꯒꯤ ꯃꯇꯝꯗ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯃꯐꯝꯅ ꯂꯣꯁ ꯑꯦꯟꯖꯦꯂꯦꯁꯅꯤ꯫ ꯑꯦꯅꯥ ꯀꯧꯕꯤ ꯃꯃꯥ ꯑꯃꯅ ꯃꯆꯥ ꯑꯅꯤꯕꯨ ꯌꯣꯛꯏ꯫ ꯃꯥꯒꯤ ꯅꯨꯄꯥꯗꯤ ꯁꯤꯐꯥꯏꯅꯤ ꯑꯗꯨꯕꯨ ꯁꯤꯈ꯭ꯔꯦ꯫ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯈ꯭ꯔꯤꯁ ꯑꯃꯗꯤ ꯁꯃꯥꯟꯊꯥ ꯀꯧꯏ꯫ ꯑꯦꯅꯥ ꯑꯁꯤ ꯁꯣꯁꯤꯌꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯗ ꯊꯕꯛ ꯇꯧꯏ꯫ ꯃꯥꯒꯤ ꯊꯕꯛ ꯑꯁꯤꯒꯤ ꯃꯔꯨ ꯑꯣꯏꯕ ꯄꯥꯟꯗꯝꯗꯤ ꯂꯝ ꯑꯗꯨꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯕꯨ ꯂꯨꯅ ꯇꯧꯕ꯭ꯔꯥ ꯇꯧꯗꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯊꯤꯒꯠꯄꯅꯤ꯫ ꯃꯥꯒꯤ ꯊꯕꯛ ꯑꯃ ꯂꯥꯛꯂꯦ꯫ ꯄꯦꯇ꯭ꯔꯤꯁꯤꯌꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯥꯒꯤ ꯃꯆꯥꯁꯤꯡꯕꯨ ꯀꯔꯝꯅ ꯂꯣꯏꯅꯕꯒꯦ ꯍꯥꯏꯕꯗු ꯃꯥꯕꯨ ꯊꯤꯒꯠꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯄꯦꯇ꯭ꯔꯤꯁꯤꯌꯥꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯁ꯭ꯀꯨꯜ ꯂꯥꯛꯇꯦ ꯍꯥꯏꯅ ꯀꯣꯜ ꯑꯃ ꯐꯪꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯦꯅꯥ ꯑꯁꯤ ꯄꯦꯇ꯭ꯔꯤꯁꯤꯌꯥꯒꯤ ꯌꯨꯝꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯃꯒ ꯂꯣꯏꯅꯅ ꯊꯤꯖꯤꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯦꯅꯥꯅ ꯊꯣꯡ ꯊꯤꯟꯕꯗ ꯄꯦꯇ꯭ꯔꯤꯁꯤꯌꯥ ꯑꯗꯨ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯪ ꯅꯇꯣꯝꯇ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯤ ꯑꯃꯠꯇ ꯆꯪꯍꯜꯂꯛꯀꯅꯨ ꯍꯥꯏꯕꯗꯒꯤ ꯑꯦꯅꯥ ꯃꯇꯣꯝꯇ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯑꯦꯅꯥꯅ ꯄꯦꯇ꯭ꯔꯤꯁꯤꯌꯥꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯤ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯦꯇ꯭ꯔꯤꯁꯤꯌꯥꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯀꯔꯤꯝ ꯑꯃꯠꯇ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯑꯦꯅꯥꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯦꯅꯥꯅ ꯊꯣꯡ ꯑꯃ ꯎꯔꯝꯃꯤ꯫ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯀꯦ ꯇꯧꯕ ꯃꯇꯝꯗ ꯄꯦꯇ꯭ꯔꯤꯁꯤꯌꯥꯅ ꯑꯦꯅꯥꯕꯨ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯗꯨ ꯆꯪꯂꯛꯇꯨꯅ ꯄꯦꯇ꯭ꯔꯤꯁꯤꯌꯥꯕꯨ ꯐꯥꯔꯝꯃꯤ꯫ ꯄꯦꯇ꯭ꯔꯤꯁꯤꯌꯥꯒꯤ ꯃꯉꯛꯁꯝꯗ ꯁꯣ ꯑꯃ ꯌꯥꯟꯕ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯁꯣ ꯑꯗꯨ ꯇꯧꯗꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯑꯉꯥꯡ ꯑꯅꯤ ꯑꯗꯨ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯅ ꯊꯣꯡ ꯑꯗꯨꯕꯨ ꯂꯣꯟꯕꯤꯌꯨ ꯍꯥꯡꯗꯣꯛꯀꯅꯨ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯕꯗꯤ ꯃꯈꯣꯏꯕꯨ ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯒꯅꯤ ꯍꯥꯏꯅ ꯑꯦꯅꯥꯒꯤ ꯃꯐꯝꯗꯁꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯦꯅꯥꯗꯤ ꯚꯥꯞ ꯇꯥꯕ ꯉꯝꯂꯝꯗꯦ꯫ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯕꯨ ꯆꯥꯏꯜꯗ ꯁꯦꯜꯇꯔ ꯑꯃꯗ ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯒ ꯋꯥꯍꯪ ꯄꯥꯎꯍꯪ ꯀꯌꯥ ꯑꯃ ꯇꯧꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯗꯥꯛ ꯑꯃ ꯇꯥꯕ ꯑꯗꯨ ꯑꯦꯅꯥꯅ ꯎꯔꯝꯃꯤ꯫ ꯑꯦꯅꯥꯅ ꯍꯪꯕꯗ ꯃꯁꯤ ꯂꯥꯏ ꯐꯠꯇꯕꯤ ꯂꯥ ꯂꯣꯔꯥꯅ ꯀꯧꯕꯤ ꯕꯨꯠ ꯅꯨꯄꯤ ꯑꯃꯅ ꯇꯧꯍꯟꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯦꯅꯥꯗꯤ ꯚꯥꯞ ꯇꯥꯕ ꯉꯝꯂꯝꯗꯦ꯫ ꯑꯦꯅꯥ ꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯁꯣꯝꯗꯅ ꯄꯦꯇ꯭ꯔꯤꯁꯤꯌꯥꯒꯤ ꯑꯉꯥꯡ ꯑꯅꯤ ꯂꯣꯔꯥꯅ ꯕꯨꯠ ꯑꯁꯤ ꯂꯥꯛꯇꯨꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯅꯝꯁꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯄꯥꯎ ꯑꯁꯤ ꯑꯦꯅꯥꯗ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯈꯨꯗꯛꯇ ꯀꯥꯔ ꯇꯣꯡꯗꯨꯅ ꯑꯁꯤꯕ ꯑꯗꯨ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯀꯥꯔ ꯑꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯑꯁꯤꯕ ꯑꯗꯨ ꯎꯍꯟꯅꯤꯡꯗꯕꯗꯒꯤ ꯀꯥꯔ ꯑꯗꯨ ꯃꯇꯥꯏ ꯑꯃꯗ ꯄꯥꯔꯛ ꯇꯧꯔꯝꯃꯤ꯫ ꯄꯦꯇ꯭ꯔꯤꯁꯤꯌꯥꯁꯨ ꯃꯆꯥꯁꯤꯕꯨꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯦꯅꯥꯗ ꯅꯪꯅ ꯍꯥꯠꯄꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, ꯑꯍꯤꯡ ꯑꯃ ꯑꯅꯤꯇ ꯉꯥꯏꯔꯦ ꯅꯪꯁꯨ ꯅꯪꯒꯤ ꯅꯆꯥꯁꯤꯡ ꯑꯗꯨ ꯂꯥ ꯂꯣꯔꯥꯅꯥꯅ ꯍꯥꯠꯂꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯁꯃꯥꯟꯊꯥ ꯑꯁꯤ ꯇꯨꯝꯗꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯤ ꯇꯨꯝꯃꯝꯂꯦ꯫ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯌꯦꯡꯉꯨꯕꯗ ꯂꯥ ꯂꯣꯔꯥꯅꯥꯅ ꯇꯝꯅꯕ ꯑꯣꯏꯔꯝꯃꯤ꯫ ꯀꯨꯝꯗꯨꯅ ꯌꯦꯡꯂꯨꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯃꯥꯡꯈ꯭ꯔꯦ꯫ ꯑꯗꯨꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯥ ꯂꯣꯔꯥꯅꯥ ꯊꯣꯛꯂꯛꯇꯨꯅ ꯈ꯭ꯔꯤꯁꯀꯤ ꯃꯈꯨꯠꯇ ꯄꯦꯇ꯭ꯔꯤꯁꯤꯌꯥꯒꯤ ꯃꯆꯥꯁꯤꯡꯗ ꯊꯝꯈꯤꯕ ꯗꯥꯛ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯈ꯭ꯔꯤꯁꯀꯤ ꯃꯈꯨꯠꯇꯁꯨ ꯊꯅꯝꯃꯤ꯫ ꯈ꯭ꯔꯤꯁꯁꯨ ꯌꯥꯝꯅ ꯀꯤꯖꯔꯝꯃꯤ꯫ ꯂꯥ ꯂꯣꯔꯥꯅꯥꯅ ꯀꯥꯔ ꯃꯅꯨꯡꯗ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯦꯇꯦꯛ ꯇꯧꯔꯤꯉꯩ ꯑꯗꯨꯗ ꯃꯃꯥ ꯑꯦꯅꯥ ꯂꯥꯛꯇꯨꯅ ꯃꯆꯥꯁꯤꯡꯕꯨ ꯃꯌꯨꯝꯗ ꯄꯨꯈꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯦ ꯑꯦꯅꯥꯅ ꯆꯔꯆ ꯑꯃꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯍꯩꯕ ꯗꯣꯛꯇꯔ ꯃꯦꯖꯤꯁꯤꯌꯟ ꯃꯃꯤꯡꯅ ꯔꯦꯐꯦꯜ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯎꯅꯔꯝꯃꯤ꯫ ꯑꯦꯅꯥꯒꯤ ꯃꯄꯥꯅꯁꯨ ꯂꯥ ꯂꯣꯔꯥꯅꯥꯒꯤ ꯃꯇꯥꯡꯗ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯁꯃꯥꯟꯊꯥꯅ ꯑꯁꯤ ꯃꯇꯣꯝꯇ ꯁꯥꯟꯅꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯥ ꯂꯣꯔꯥꯅꯥ ꯂꯥꯛꯇꯨꯅ ꯃꯈꯨꯠꯇ ꯄꯥꯏꯕꯗ ꯉꯁꯥꯏꯒꯤ ꯗꯥꯛ ꯑꯗꯨ ꯊꯅꯝꯃꯤ꯫ ꯑꯦꯅꯥꯅ ꯗꯥꯛ ꯑꯗꯨ ꯎꯕꯗ ꯍꯪꯕꯗ ꯁꯃꯥꯟꯊꯥꯅ ꯀꯤꯗꯨꯅ ꯇꯨꯁꯤꯟꯕꯗ ꯇꯧꯕꯅꯤ ꯍꯥꯏꯅ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯀꯨꯄꯔ ꯀꯧꯕ ꯑꯃꯒ ꯑꯦꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯎꯠꯂꯛꯏ꯫ ꯃꯥ ꯑꯦꯅꯥꯒꯤ ꯅꯨꯄꯥꯒꯤ ꯃꯃꯥꯟꯅꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯅꯔꯝꯃꯤ ꯄꯦꯇ꯭ꯔꯤꯁꯤꯌꯥꯅ ꯃꯥꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯍꯥꯠꯄ ꯃꯥꯜꯂꯤ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯑꯦꯅꯥꯅ ꯈꯨꯝꯂꯛꯏ, ꯃꯥꯒꯤ ꯃꯆꯥꯁꯤꯡ ꯁꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯥꯗꯤ ꯖꯦꯜꯗ ꯂꯩ, ꯃꯥꯅ ꯍꯥꯠꯄ ꯃꯥꯟꯗꯦ ꯍꯥꯏꯔꯝꯃꯤ꯫
Dr. Raphaelna ahing ama laktuna La Lorana na hek kapada taba mapi adu fazana lokhatuna glass amada hapchilami. Numidangi matam oire Enana file ama check tawringaida mi na hebagi makhol ama tarami. Thoktuna yenglubada Chris asi leibu urami. Khanghaudana main door adu hangdorakhi. Aduga karigumba ama yung manung aduda changkhiba mali. Enaga Chris ka La Lorana gi wari sanaringaida makhol ama tarai. Changduna yenglubada La Lorana na Samantha-bu ising manungda namsinduna hatoke tawduna lerami. Madubu mana kanduna yung aduda ginanthokna chelami. Aduga churchta mapagi managta laglami. Mapana Annabelle dolgi matangda wari kaya ama lirami. Dol asi yamna fattaba sakti yamna chengali. Hojikti kanararoi Dr. Raphael ga tanaruro haina hairaki. Enana Raphael gi managta laktuna mating pangbinaba hairami. Ahanbadadi yaramde. Konada angang singi khanduna yaraki. Raphaelna magi magic ki oiba potlam sing puduna laglami. Mana hairami. Aina purakliba yerum asigi manungda amuba yaramlabadi nangi imungsi laifattaba leire habasi confirm oiragani hairami. Yerum adu thugaibada amuba yaramle. Raphaelna magic ki oiba pot sing adu yanduna thamlami. Aduga candle sing adu su thalami. Aduga mayaida enagi angang sing adu thamlami. Raphaelna fire tree haiduna amasu mana Krista sinarami. Masi khaktani La Lorana macha sing adubu hatpada uhauba pambi amadagi sabani masi fazana cheksina payu haina pirami. La Lorana haibasi yamna tamthiba butni. Masi akhoi mayam tawraga lanthingna drabadi ngamoi hairami. Tanja aduda La Lorana asi laglami. Makhoina thaliba candle adu mana sor amuktang kambada loina mutkirami. Aduga Enaga Chris kada hana attack tawrami. Chrisbu yung odudagi puduna chatki tawrami. Adubu Raphaelna farami. Aduga Raphaelna magic ki mahi aduna mamaida thumami. Adudagi mahak ngaktang ngawrami. Asumna tawringaida Raphaelna La Lorana changakpa ngamdanaba haiduna magic ki maru mayam ama yunggi akoiba aduda thamlami. Masi tawrabadi mahak changba ngamde. La Lorana asi hoji imungda changba ngamdre. Maram aduna maning thongromdagi changnaba hotnarami. Maning thong adu senanaba langnaringaida Samantha-na dol ama loksinge tawbada soidana ngasagi magic ki maru adu jaga amada horami. Adudagi Enana tawdanaba hairami. Adubu chingbada nanghodre La Lorana changaktuna Samantha-bu puduna chatkre. Aduga ising manungda puthakre. Enasu khudakta ising manung aduda chongthaduna kannanabu hotnarami. La Lorana na makhoi anibu pulap hatnaba tawrami. Raphael laktuna makhoi anibu kanbirami. Enana ngasai La Lorana ga ising manungda namnabada La Lorana gi ngaksamda siba lik adu mana paihorami. Raphaelna angangsing asi La Lorana hatri faudi lotuna leinanaba Enada hairami. Enasu ngasai Patricia-na macha sing lotpagum upu amagi manungda lotlami. Somdana La Lorana na angangsing adubu hatnaba mapanda ngairi. Enana lik adu Raphaelda pirami. Paisil lohoren masigi kanaba lakani hairami. Tanja asida Patricia laktuna magic ki line adubu lokthoknaba tawrami. Madubu tawdanaba haibada Raphaelbu Patricia-na nomaina kapami. Masigi tanja lauduna La Lorana asi imungda changle. Aduga lan tawba hore. Thongsing matumta loina lonsingkre aduga mi atay sing adu mapanda loina paithokhankre. Krishna Enana paihoba lik adu khulami. Asumna tawringaida La Lorana changlaktuna hatki tawrami. Krishna lik adu utpadagi icham chamba nupi ama oina onthokre. Aduga magi macha oiraboi khanina kapcharami. Ngaihak leiraga mingselda La Lorana na magi mitki pi adu ubada hanagi sakfamda hanjilaktuna hatnaba taw. Raphaelna ngasagi magic ki tree cross adu Enada langsilaktuna La Lorana gi mathabakta chuk launa thilami. Adudagi La Lorana asi matomta mai chaktuna sirami. Asumna film asi close taw. Movie asibu hawbadagi loiba fawba tabirakpagi damakta thagatpa phongdokchari. Kanagumbana wari thabiningba leiragasu makhada pichariba WhatsApp number asida thabirakpa yagani. Aduga adongi awamansu susoi soidana pizagani.